Tara mga suba journalist sports meet senglaba kangla lai famlen dagi maira lawduna hudokre. Kurumzari ISTV News meeting tabiri bising taram uksari auzik pau sandung na pizari. All Manipur Working Journalist Union Amzun Sinduna Tara mga suba journalist sports meet senglaba kangla lai famlen dagi maira lawduna hudokre. Kangla dagi maira lawduna RIMS ki director G Sunil Kumar Sarmana tours bearer woiduna paumi singalona khwairamban ima kaithelgi samu makhong phawba laklaba tungda Major Khulda leiba Manipur Press Club ta laktuna maira sukhatuna journalist singi chahi asigi sports meet hawdokhi. Press Club to Pangthokpa Sports Meet Hogdokpagi Asamba Thoramaduda RIMS ki Director G Sunil Kumar Sharma, All Manipur Working Journalist Union ki President Asem Bhakta, Editors Guild Manipur ki President Khogendra Khomdram, Senior Journalist Irengbam Arun Kumar, President Member Singoina Saruk Yaki. Sahi asigi tara mga suba journalist sports meet ki athoi hen sangdam na ba si lakliba March ki tang mari dagi hogduna athletics, volleyball, table tennis, badminton, chess, football amadi cricket masana singda tongan ba media house ki paumi singna saruk yagani. Thoramaduga mari leinana amzugi president Asem Bhaktana sathagadoriba sports meet asida nungsi sanana sports ki spirit ngakna sanaminasi Amzuda mating panglakpagidamagdasu mahakna RIMS ki Director G Sunil Kumar Sarmabu thagatpa phongdokhi. Dona koi ngasi ki koi sidum hana deki dum tara mangarak suba ga noni hana deki smai dum sports dum sahi kuding ki koi dum tawjara lakpani adu koi tawgini aduga koi na khalli mathang dadi notice ki oiba ga nom chu tawge ga koi su khalli koi gi matam dina moina tawrum badu koi chakni gwati da koi som lu tang tawsi ga koi khana balai adu so koi hona jage ngamagadi koi tawgum mathang no dang nambra koi tawjage duma aduga mayam ngasigi akoigi media sing koi maru pangsi sports se hayeng degi ko mayam club sanami sin mi mari ni gini koi sanadu se mari ni se mayam oina kano mo oina punna sanami naraga koi yongsing manung se sumaina sports ta kano toroga koi lemina se aduga mayam ta tek takai dana ba mayam sports se dana kano tongna ba mayam ta ai koiram jari aduga Thoramaduda saruk yakhiba RIMS ki Director G Sunil Kumar Sarmana journalist sports meet asina haksang fana leibagi hainabi ama sembada mating panglagani haiki. Per capita income da picture basu Manipur na ngasi fawbada Olympian taramapan puthokrabana per capita sports da yengbadadi Manipur singthaningai oi haiki. Honglakliba matam asigi thabak subagi mawong asina su haksang da leina tilna leitana ba soidana physical activity da matam khar kaithokpiu haina mahakna phongdokhi. RIMS na journalist singi damakta free health camp amasu athubada press club ta silagani haiki. Health sector da su media na khara hena phaba reporting to bina basu director na appeal tawki. Sagi wena nongmada at least pungkhai ama kaithoga adaga machi oiba chinjak adagi nisai am chabi daba regular activity half an hour to guda dum laina lairwena khanje healthy body will lead to a healthy mind society sida media gi rules yam chawgunina akoi ngasi lifestyle disease adagi akoi nanara iba akoi gi obesity bi airo hypertension bi mayam media punna akoi prajada pausi honnaba adugi mateng si akoi collaborate tawraga matam gi media gi friends sing nakhra chawne aggressive tawbiu Lamsang Bazar dagi khurkhul phawbagi lambi semdabagi lambi thingbagi khongjang changsilagani haina Rural United Club Organization na lauthokre kilometer manga sangba lambi asi lamsang amasung sekmai kendra ani faunariba lambi ni lengak na matam sangna yengshin bidabadagi phibam soklaba lambi ama oire masina asat ok singda accident toina thokle lambi asi anoba lengak na Mars kun phawbagi manungda semba howdrabadi miyam amadi club mayam punsinduna lambi thingbagi khongjang changsilagani hairi
Amaromda Rural United Club Organization na konba lamdeng khunudagi chirang kangchup chingkhong phawbagi manungda leiba khungang laikai punamakna yaushang manung numit mangani sports ki thoram pangthok panatana yaushang gi mingda sakcha haijana ba lambi da paisa thatpa holi chatpa mayai ka ba nisa sijina ba yaroi haidi numit mangani dagi hena thabal songbasu yaroi haidi Anoba Chief Minister Amadi Anoba Lengam Asina Atuba Matamda Maski Tangkun Sidagi Sembiba Bidrabadi Maski Tangkun Matundagi Koigi Semai Kendra Labja Kendra Anisigi Manunda Laiba Koigi Club Nipuni Koina Wonba Sukumba Dore United Club Organization Amadi Kendra Anisigi Manunda Laiba Praja Singh Achiga loinana lambi thingbagi khonjang achi changjel lagani che sanchina thaman jongba chisu numit mangani tagi khena jongba tobitana ba koi rukogi saitagi apin tawjari khoigi thaman jongba tarbasu thega bada numidangi parodagi khena minute amma phawba chonda bidana thabada to pinaba koina rukogi saitagi Haukiba me lisingani kulhumdoigi me humdagi thokiba kanglup ki irang aduna maram waraga lanjen aduna leirubadagi yumda hanjenduna leiruba torbung GP ward number 2 phogaksaw ikhai maning laikai gi leiriba praja singi oina lengakna saba horaba yum singi phibam kumbi esigi MLA na lusingduna department ki miyoi single oina na yengshin khre yengshin khongchada du da BDO moirang hemam riki BJP Kumbi Mandal ki President S. Angosana, Secretary W. Thoiba, Organization Secretary N. Opendro Madi, Manipur Police ki makok thongba officer Singsu Sarukya ki. MLA S. Prem Chandra na hai kibada thoklibe irang aduna maram waraga yum thadoktuna lanjena ki bising nasu government na kan honaduna yumda hanjinba yaraba singna yumda hanjinaba honabiu government ki maikai dagi yum saba honanaba paisa phanglaba singnasu yum saba hobiduna Hanagi Ingtapa, Mahushagi Manipur Amadi, Ingtapa Kumbi AC Amadi, Ingtapa Torbung GP Adu Ohenbada, Prajamiam ki Chauraba Thodang, Lobiu Haiki. Tuan ba, Hanjan Bayar by the Kendriki, I constituency, a second Hanjan Bayaba, government the gay, Shap Hangabasi, by Yam Tuna, 1 number 2, the Petrovung GP, 1 number 2, the Tawishmana, 1 number 1, so 3 so 4 so. Hanjan Bayan of Taviro, I Atumatamda, I say on the department in Miana, I see a couple of Laxani, Aduna. Masi, I know Lakin among the Yarmaking is 1 number 2, the Tawins when I am the same Manila way. Moushagi, Piki and I think them the Ilkaida, promoted to 1 I promoted to this man. I was 1 from the Bear China and the Bear is the way, and I had in a stupid Laura. When I'm Zanze, Moushagi Manipur, Intapa. Manipur, Ingtapa to be assembly constituency, Ingtapa for the province Pido, when one of the Mayam say, so over Mayam Podang Lake, and the Yarimakai, for the Shandro Mam, also for the Sanawanasi, same Domam, listening to the same Biro Haviman, I made that on the Piton. Pogimerics the break Matang Lominasi. Admission open. Capsule Medical Course for NEET UG 2026. Crash Engineering Course for GMains 2026. Class 11 Foundation, Council CBSE, NEET UG and GMains. Come and complete your dreams. Matamgi nungsit nungsa amadi ainga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudak ta phanba ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Miron bangamdaba hanna abortion chatpa chahi thengna yom panba tip phunba nupagi asonda leibana angang oiba ngamdaba singidamak maipakpi fertility center with IVF na khudongchaba kaya pizari haukiba chahi anida IVF success rate 60% leiki appointment kidamak call tawbirau Dada Give me a key, Other become more. See you say, next time, did not check in the Luxilla come company net. Dadarang se
Juhar habaga amta kidrabo. ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯅ ꯃꯆꯜꯕꯨ ꯉꯥꯛꯁꯟꯂꯨꯒꯨꯝ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗꯕꯗꯒꯤ ꯑꯦꯛꯁꯇꯦꯛ TMTꯅ ꯉꯥꯛ ꯁꯦꯜꯂꯤ ꯑꯦꯛꯁꯇꯦꯛ TMT ꯖꯨꯍꯥꯔ ꯍꯥꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯁꯦꯝꯕꯅꯤ ꯖꯔꯃꯟ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯕꯅ ꯀꯪꯀ꯭ꯔꯤꯠꯀ ꯇꯣꯛꯅ ꯃꯇꯝꯗ ꯃꯄꯥꯡꯒꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯤ ꯑꯦꯛꯁꯇꯦꯛ TMT strength is in the quick ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ Jolip 100% natural syrup and capsule. ब्रेक तुंगदा मखा तरकप पाव मोहन पिजरी एलुमनाई DM College of Science 12 1996 अमसुंग 1999 TDC बैचना ngasi फावबदा कांगलुपकी इरांग सिदा वाबा तारबा IDP सिंगदा मतेंग पांगलकपगी मखा तारकप ओइना ngasisu कुंबी केंद्र की मनुंग दलैबा रिलीफ कैंप त लैरिबा IDP सिंग खक्तगी ओइबा ऑल कुंबी केंद्र रिलीफ कैंप कप लिसिंगरी कुंतरुक कम स्पोर्ट्स मीट अमा कुंबी तेराखा पब्लिक ग्राउंड पांगथोखरे तेराखा यूथ क्लब TYC कुंबी न सिंदुना एलुमनाई DM College of Science 12 लिसिंग मचमापल मरफुद्रा तरुक अमदी लिसिंग मचमापल मरफुद्रा मापन TDC बैचना असंग पुनमक स्पॉन्सर तौदुना सिनबा थोरमदुदा मैराथन फुटबॉल अमदी येलहो मसाना सिंग पांगथोखी फुटबॉल मैचता विनर ना कुंबी तेराखा रिलीफ कैंप ना विनर ओइखी लुपा लिसिंग तरागी केस का लोनना रोलिंग ट्रॉफी अमदी सर्टिफिकेट खुसनखी इथाई कुनो रिलीफ कैंप टीमना रनर्स अप तादुना लुपा लिसिंग तरेट का लोनना सर्टिफिकेट अमदी मैन ऑफ द मैच लुपा लिसिंग अहुम बेस्ट प्लेयर दा लुपा लिसिंग अनीगी प्राइज पीदुना रिलीफ कैंप सिंग अदुगी IDP सानारुसिंगबु पुनिंग थोगतखी मखाताना रिलीफ कैंप सिंग दलेरिबा IDP अंगांग सिंगदा फुरिट फिरोन टी-शर्ट सिंग अमदी अंगांग सिंगी आइटम सिंगशु एलुमनाई DM College of Science 12 लिसिंग मचमापल मरफुद्रा तरुक अमदी लिसिंग मचमापल मरफुद्रा मापन TDC बैच की माइकेदगी येंथोपगी थोरम अमसु पांगथोखी एलुमनाई की एक्टिव मेंबर मसु ओरिबा पांथोय निंगोमबमना हाइकिबदा मखोइना तौरिबा पांदमदी थोकलिबा इरांग सिना मरम ओरगा हौजिक हौजिक फावबा रिलीफ कैंप ते लेरिबा IDP सिंग असिगी अंगांग सिंगना मखोइदा लेरंबा अवाब सिंग अदु काउथोक्तुना नोमत ओरबसु मखोइगिदमक्ता लेरि हाइबा वाखलोन असिदा मोमोन नोक्चबा फंगजननबा थोरमसि सिनबनी तेराखा यूथ क्लब TYC क्लब की जनरल सेक्रेटरी रोजेसना फोंदोरकपदा असिगुमा रिलीफ कैंप त लेरिबा अंगांग सिंग असिगिदमक्ता खंदुना एलुमनाई न होनरिबा थौदांग असि असुकी मतिक थागतिंगाइनी एलुमनाई न तौरिबा सुमना इरेसा पुनुमकना IDP सिंगिदमक्ता लेप्तना होनरकलगदी मखोइदा पांगल थौना हेना लाक्तुना लैरंबा फतबा वाखल सिंग तुंगोइनरमलगा अफबा लंबी अमदा चंगशिनबा ngamgani हाइखी हौजिक लोइसिलकपदा मरुओइबा पाव अमुका हना पिजरी तरामंगा सुबह जर्नलिस्ट स्पोर्ट्स मीट सेंगलब कंगला लाइफम लेंदगी मैरा लौदुना हुदोखरे हौजिक फावबगी ओइना दे मतंग सिदा ISTV न्यूज लोइजरे मिटेंग ताबीरबा पुनमकु